Ngaran nungdar fongkiba pandangi pause diki maroiba pau khara khangachiraga miyamda khudo tamjige dam yugi khongjang mahiroi mari hospital da pokakre dana manjuri university ki base register non teaching staff sing hapo amadi chai taruk suraba university achining tina mathau tahalo haja mairoi singna changsilakiba khongdang chara hembagi khongjang achi su makha tana chachare mairoi nupi ani yauna punna mahiroi mari masa soksilakpadagi hospital da pokatuna laikana kre University asida mahai tamliba undergraduate, postgraduate amadi PhD tawriba mairoi singna makoina taliba demand sing ase pigadabani hajuna tha asigi mapaldage khonthang chara hembagi khongjang asi changsimba hokibani khongjang asi nangasi numi humni churakpada mairoi mari masa soksilakibani masa soksilaklaba mairoi mari adubo Indian Red Cross Society ki kangu amana makoige ambulance da puzna jinems da laying chachare Hauji Fabigi oina mairoi singi haksang da karisu khudong tiningai oide haire khongjang aduda saru yakiba mairoi amana phongdokibada makoina taliba demand pomba phangdriba phawba khongjang asi aduma makha sithaki gani haiba wafam thamnakli Minister Susindro makha tana mai masing amade thougalloi tamnaba cabinet na warep law Khwairamban imasing Chintibi ima kharana Prime Minister Narendra Modi na Manipur gi matangda wangang de haiba yaning de haruba Minister Susindro Makata na mai masing amali thougalloi tamnaba cabinet na warep lawbiyo haina Khwairamban kaithegi imasing na taksilakli iramda masubu kanaba honaribe imasing bu chingthanaba honarakpa yaningde mama oibi singda singnarabade minister oirabasu miyoi khudima wafamda tagani haina Khwairamban ima kaithel Joint Coordinating Committee for Peace ki convener Laisam Remana penaba phongdorakli Minister Susindro gi ofamasi gi mayokta Khwairamban kaithelda changsingkiba ihauda saru yakhibi Elmemana phongdokibada khuta chukli pai hajna miyambo hantana yengba chumloi lengak chukli pai ga doriba chi chupna tagi chai manga khaktane Khwairamban kaithel Joint Committee asi yaitong phamdongba singda judu mudu tawduna sel lauthoknaba semkiba lupnate leba kanaba songthorakkiba lupnei sahi helaba irang asida committee asina lauriba thaudang sing asi yenglaga mama oibi singba kari mateng pangsigi haina khanbagi mahutta hantana yenglapa simak leibak thibani Minister ama oina mahana phongdokkiyo famasimak Khwairamban kaithegi imasing na tarani laude wafamasi ki mathakta chapchaba phep lauragani haike nakal amaramda miyamda wahi wata fajadaba ngang saklaga lengaki maral na thainaba honabana poloida afaba khak oirakloi haina committee asigi ko kambena YAVMana phongdorakle Manipur irang asigi matangda central na laurakliba khongthang sing apangmai sit asigi lengakna ubangamdrabasu miyamna di mayek sengna uba fangi Khuta chukli pai hajna miyamda onchilaga sage haiba wakal thadokse kumjali singani sumna amagi juntaraga nipa amade kumjali singani sumna kungomdogi me ahumgi irang sing center gi karamba lengaki matamda thokibano haiba se miyam pumba khangi miyamda makhata na onchilaklaba amadi Manipur thugana ba hotnaraglabade kanglada thokiba mama oibe singi phi thongdaba khongjang amu hanna halaktuna esir amade center lengakna tawriba khujil tharong sing sabab khalakpa ngamgani hainasu Mangna phongdoki ichang nanguraba hidak sing yondana wa khangai khrei handak Manipur da thokibe ising ichau aduna maram oduna ising thumjilraba hidak langthak sing miyamda yondana wa Directorate of Health Service ki Drug Control Administration ga Drug Inspector na tiro amangarang thoktuna khangai khrei chero aduna handak Manipur da thokibe ising ichau aduna maram oduna ising na thumjilraba hidak langthak sing medical store pharmacy karana yole habagi pau phanglei hari vathaba Drug Act 1940 ki Rule 6570 amasung Rule 1945 ki mayoktane Drug Act amadi Rule ki mayokta asigumba thaba makha tana tawdana basu khangali maring amadi lamkang tribe ka mari lenyade tha asigi ahumda social media gi khutanga nauna semkiba Kuki National Organization ki NO kauba lup amagi Parliamentary Secretary oina momo maring kauba miyoi amabo hable amadi Benjamin lamkang ne Sport Secretary oina hable hana phongdokiba wafamadu maring uparu assembly amasung LNKK na tunga machirol da phongdorakli maring uparu assembly na thadorakpa chiro amada momo maring hariba miyo asiga maring trap ka karigumba maram amatada mari lenyade amade mahapu maso khangde maram sina mahaki tungi punchida tholakpa apapata pumba maring tribe na daita puroi hauji Manipur da oiriba phibam ashida karigumba wafamama sandorakpa laibak thibani amade masida miyamna lana lawigano haina su chiro achina phongdorakli LNKK na thadorapa chiro amadasu KNO hariba organization asida Sport Secretary oina hable hariba Benjamin lamkang hariba miyoy asi lamkang tribe ka mau amatada mari lenyade haire
makha tarapoina kangla paudagi maruoiba pau khara khangasiraga miyamda khudo tamjige PM na lamdam sida laktuna irang sigi waroisin purakpa ngamgani habase miyamgi thajabane malem Prime Minister na lamdam sida laktuna thokliba irang asigi waroisin ama purakpa ngamgani habase miyamgi thajabane adubu BJP gi manungda chingkhum manaraktaba yauribase laibak thibani haina transgender activist malem thongamna press thadaropa chero amana hairi chero asina makha taribade BJP Manipur ki in charge Dr. Ajit Gorges na irang achi Prime Minister khaktana loisimba ngamgani haina phongdokhiba lairabasi Chief Minister na amuk lamdama sida tangdu laitaba hanjinaba hotnabada Prime Minister lakpana traga laktaba haibasi thoidokte istelengang na warisum purakani haina amuk phongdorakpa asina chamamnaba poalei adum oinamak laingakta lairiba power khudimak mafam chana sijinaduna irang asigi warisum puraknaba hotnabiu Mikhalsu loikrabadina political party singna amana amabu hunnaduna laibagi thaba achi lepiro miyamna irang achi loichinaba matam kyagi mamangdagi lauduna lakliba kholaw singa sina thaiduna laithoklabade miyamna lengakta thamlamba thajaba khudi mamangkhragani hainasu chiro sina makhatari governor na relief camp da laiba na sing khangalaga NCC ge training pinaba khangainkrei lamda masida thengnari balala sina maram oiraga relief camp da changja phamlauduna laiba singge maraktagi Naha Singh Khangalaga National Cadet Corps NCC के ट्रेनिंग पीनबा गवर्नर अनिसा उइके ने खंगनख्रै NCC North Eastern Region के एडिशनल डायरेक्टर जनरल मेजर जनरल गागन टिपका ngarang ras babanda unabada mafamachi गवर्नर न फोंदोखिबने unaba aduda मेजर जनरल गागन टिप ने इचाव यावना तोंगान तोंगांबा maram kaya ne NCC के ट्रेनिंग तौबदा थेंगनारिबा खोदोंजादबा कयागी मतांगदा पाउदोंखि लोदिना मणिपुर के तोंगान तोंगांबा डिस्ट्रिक्ट के लाकपा NCC की कैडेट Lishing Tarika Tani Rob NCC Group Infal Training Piri Haina Sutamki, Masigi Matar Northeastern Region ki NCC Director na Paikaliva, Rai Hara Amasung, Youth Vagidari Initiative ki Matang da Susuganya Tamki, Infal the NCC Training and Youth Academy Ama, Hangdong na Bahona Vada, Governor na Pangbayaba Mating Pangani Haina Tazaba PK, Governor na Hiramasiga Mari Lenyanahai, Leba Asi Chokapa Amasung Mapanga Leba Leba Ama Ohena Vahona Vada, Relief camp da laiba sing chu thaudang lohan ba amadi hawala liba naha sing ashwida marebang sibagi itil phawnaba khangalaba naha sing NCC gi training pinaba pautak piki preprak programming da sel khumgat lamba ama fare aina tingraba lal hawru preprak programming da yamlaba sempham sing khumgalaba ne haba miyoi ama party asina parga khalta minaraga imung manugi miyoi chingda khochina khrei miyam dagi namthak tawduna seng khumgalaba ne haba dudi mutum phaibo mayai lekai digi Khwaribam Nimai Chainipu Apopa Iraba Kawi, Mahamayu Makai Pandana Maza Ahum Lairabane, Mahangasi Bishnupur District Mapam Amada Pami Singi Mamang the Putokray, Mahana Pipak Pro Gilator Hetsijinaduna, Lupala Ahum Kongalam Bagalonyana, Tongkong Laksmi Bazagi to Kalsing the Gate, Lupa Lising Chaos of Kongalam Lehari.